home laga kien kasi. Marami ang ko. Good morning guys, welcome back to my channel. Man, I agree na kale. Hasta boni bolu laga brush to bolu re ko. Ado Argentina na ka gre na. Aidi kanone na draw chatlam na hamba full time dadi extra time sana gre na khalu bne ko. Ado direct penalty surot la. Ano gon yom di khang dai ju puire bon sana extra time ka hapa ka yeng ba tournament je ko adu goalkeeper do Argentina gi Martinez sabro male yam thina fazana magi performance do koi gi yam thina fazagre ko mana save torom da de Argentina forum bu je adu ka swana penalty ki kaw ba kan ne aina koi mu ya na budi hairam gani ko haidina bu haidi country ma gi represent tor thole ni penalty ki ko kan the goal post mo the kan auction ba haiba ma atigi mataklom da kaw ba haiba ma madu soibu ya purna tane ba soibu tane bu masai Argentina gi ma matak ta pakaphido aduna keeper chung du lu no mai gi laklom da haigadra ai amma chung ne ba keno tawri ne ba ko aduna phajana dum goal post mo du channa ba kaw da he matung hana bale bigi sida channa ba kaw du di training ai yam oi haibni da ina haidi ti ko modan to di idi kya pam di modan kaw ba penalty kick kaw je adu bu thare Argentina na karan ne ko gi di ko adu keno gi history de ju Messi gi history de ju maine Copa America je mat logdri ko ma hanta ki jina ma logo ko re jeno ko tamo hogotri thobi tamo hogotri adana halda ki 2021 jita hogola ba adana Messi gi hamba Copa America cup logo ore jeno ko the mayam yeng asi ta ektra mathoi Brazil ga Argentina ga pung mga makai kariya bunyeng bi sana na da abang brush tok thola da la ina ra laptop to mitro kinang to itino silpa kya gina 그러는 이 얘기잖아. 그냥 또 그런 얘기라. 이름 사대야. 지금 뭐로 이제 깨야겠노? 컨트라. 이게 안갈 집시가 장무고 닦아지지. 와, 어머니 아무나 소. mana sorti oraga yo kuma ponto ije po lei begini kuma je kapan gre por hai jine sisi ta anh đừng có nhớ tình tôi nghĩ là anh không cho nó lâu nè vậy chứ tôi không phải thì nó thì bây giờ rõ chỉ là cái đuôi rồi chỗ này đồ chơi đồ sao lại thế nào nó mà sao được thôi vậy thằng khán thì bây giờ đi structure rồi là thằng khán chung mình được rồi hay biết rồi ra đấy mà nó nát ulle mà có đôi khi thì bây giờ sang to rồi photo ấy nè có đôi khi làm thế này phải gì we did the very that to zoom I did zoom with that for your with that to put you in Malaysia we plus Nimit Mali than a go Miki Mangan to talk Julian Patana the very man for Paganda at the Chizu Masu Chidim Masu Tanga the entra okay Saudi Han do more secret. Sadu male.
하트리 하페 해봐 그래 하페 야래 뭐 상그래 하자래게는 야래게는 그래 짝로 누워럽네 이장 뭐로 통보 아니 나네 때 야니 미차가 더 하나 사토 니나타나 사라게 샤노파 차드리 마 차라니 마 그래 짜게 하이두잖아 한개 샤노파 한개 아이가 이니 비기도 코나 사라네 코 아붕아 나 뽀뽀 목차기 들이 뭐이가 불럽 자오라게라 라 어둠 너기 잡은 또 보사로 신이잖아 바기만 우티 그래 놈 통하게 거이 खबर में बता दे यार नहीं क्लास लेते अदुम तो सी क्लास में जिम तो 시들라 우부이가 자오라 뿡 바로 따래 그래 칩스 동 사이도 오토 미징 하오 그러면 마루 하 물어 건데 왜 하오이도 물어 물어 차거나 사람한테 야니다 보수 따래 뭐 주저야 남파서 뽕 어리면 품어가 ሰር크래 그 막둥 뭐라고 그래 우리 랩톱 항이 하이 마이 클래스 딱투니나 더 노 앱스 뭐 하이리 보고 인디아나 사바 앱스 얼마나 this mean hai this teach mean 어디 플랫폼 기 모두 앱스 온다 그만에 유스 또 그게 좀 더 얘기 보고 마이 뭐 그래요 예 아직 트라이 또 그거 야라 간다 보고 아기 랩톱도 예 마사이게나 마망다 블록 에나 블록 또기 하이타레 아이 랩톱 기 웹캠과 마이크로폰 어제 어디 기라마 버네바 고 야마 간다 캠 싱이 노네 얘기 때문에 많이 뭐 그래 파이리트레 많이 뭐 런터 거 얘기 때문에 많이 너무 트라이 또라게 많이 술라크리 고 사이 아직 어다 레이기 만남다 퀘션 khara hungbirakpado aina pinama madugi pakum pigen haibako direct haida iraga pibutudi nungaibu nungaitaba gi podam ba khara lei daibini da masida yengiba adum chamsi monica pasangbam na haire ise maru oina ma amazon de chele hai chen bakan da local joina tawre ye do aigi vinka do di kaino Imphal nursery tile kongpal haigadra adu degi log bane char amada lupa 30 ko dumane le hawe moi degi dai lei ma pokpang rosni mana hangai se ina marketing tawraga tharaba matungda numit kyani leiraga hongdokani haibado hangningi cutting sidi ko numitta leite kayam chonga I natraga marado chonga mani haibado aduda khangadawna aigi siyong ko to si bougainvillea si ani makse chamana yungminai neba si di mara chonga mani ko do si di mayon chongjai haiba ane si mara chonga giroiba aduna mara chonga mani haibagi timing do aide sumaina sangna horopado adum kando hongtobigo adu bu pi yeng bitare do keno lei gi makha pole ko deidi sayarani flower ada vegetable thabagi Amazon dagi lebi bedo list thagar piro leibak khande aduna senda thaba se proportion jo habiro senda thaba se ai cutting yung agadi cutting gi di
ꯂꯩꯉꯣꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯆꯨꯝꯅ ꯗꯥꯏꯔꯦꯛ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯂꯩꯉꯣꯏꯁꯦ 30% ꯃꯨꯛ ꯌꯥꯟꯕꯤꯌꯣ ꯂꯩꯕꯥꯛꯇ ꯑꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯇꯩꯅ ꯈꯔ ꯌꯥꯟꯖꯟ ꯇꯥꯔꯦ ꯑꯗꯩꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯁꯔꯃꯤꯂꯥ ꯂꯩꯁꯤꯡꯁꯦ ꯄꯣꯝꯂꯒ ꯍꯦꯛꯇ ꯀꯦꯜꯂꯤ ꯀꯩ ꯇꯧꯕꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯕ ꯂꯩ ꯄꯣꯝꯂꯒ ꯀꯦꯟꯕꯁꯦ ꯃꯔꯝ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒꯤ ꯃꯔꯝꯈꯩꯗꯤ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦꯗꯣ ꯑꯗꯨꯗꯣ ꯂꯩꯁꯦ ꯄꯣꯝꯂꯒ ꯀꯪꯕꯁꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯃꯇꯝꯒ ꯆꯥꯅ ꯏꯁꯥꯒꯤ ꯂꯩꯗꯣ ꯀꯩ ꯂꯩꯅꯣ ꯃꯥꯅ ꯁꯥꯠꯄ ꯃꯇꯝꯂꯥ ꯑꯗꯨꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯁꯦ ꯎꯔꯨꯝꯗ ꯊꯝꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯥꯗ ꯊꯝꯒꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯔꯒꯁꯨ ꯌꯥꯝ ꯏꯪꯉꯒꯁꯨ ꯂꯩ ꯑꯄꯣꯝꯕꯁꯦ ꯀꯦꯟꯕꯅꯤꯀꯣ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯦꯅ ꯍꯥꯏꯔꯒꯗꯤꯀꯣ ꯂꯩꯗꯣ ꯑꯩꯒꯤ ꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯦ ꯍꯥꯏꯔꯒꯗꯤ ꯃꯥ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯆꯤꯟꯖꯥꯛꯁꯦ ꯃꯝꯗꯤ ꯃꯝꯃꯦ ꯍꯥꯔ ꯃꯄꯨꯡ ꯐꯥꯅ ꯆꯥꯏꯕꯤ ꯇꯥꯔꯦ ꯑꯩꯒꯤ ꯁꯤ ꯑꯩ ꯍꯣꯔꯦꯟ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯍꯥꯞꯄꯤ ꯇꯥꯔꯦ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 35 ꯀꯦꯃꯤꯀꯦꯜ ꯑꯣꯏꯔꯒꯅ ꯅꯨꯃꯤꯠ 35 ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯔꯒꯗꯤ ꯏꯐꯦꯛꯇꯣ ꯈꯔ ꯀꯨꯏꯅ ꯆꯪꯕꯅꯤꯀꯣ ꯑꯗꯨꯅ ꯆꯥꯡ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯔꯝ ꯑꯃꯅꯀꯣ ꯇꯤꯟ ꯇꯥꯕ꯭ꯔꯥꯅ ꯌꯦꯡꯕꯤꯌꯣꯕ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯂꯩ ꯍꯧꯖꯤꯛꯀꯤ ꯄꯣꯝꯂ ꯀꯦꯜꯂꯤꯗꯣ ꯇꯤꯟ ꯇꯥꯕ꯭ꯔꯥꯅ ꯌꯦꯡꯕꯤꯔꯣ ꯇꯤꯟꯗꯨꯁꯨ ꯇꯥꯗꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯝꯕꯤꯒꯤ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤ ꯁꯥꯏꯖ ꯑꯩꯒꯤꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯀꯣ ꯁꯦ ꯎꯕ꯭ꯔꯥ ꯄꯥꯝꯕꯤꯁꯤ ꯄꯤꯛꯏꯀꯣ ꯑꯩꯒꯤꯁꯦ ꯄꯤꯛꯑꯒ ꯍꯦꯛꯇ ꯄꯣꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤꯗꯒ ꯄꯣꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤ ꯄꯣꯝꯃꯤꯕ ꯁꯤꯗꯒ ꯄꯣꯝꯃꯤꯕ ꯁꯨꯃꯥꯏꯅ ꯄꯣꯝꯃꯕ ꯂꯩꯁꯦ ꯈꯔ ꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯄꯣꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯀꯩꯅꯣ ꯕꯠꯁꯦ 3-4 ꯅꯠꯇ꯭ꯔꯒ 5-6ꯗꯤ ꯀꯝꯄꯜꯁꯔꯤ ꯃꯔꯝ ꯀꯩꯝ ꯂꯩꯇꯕꯤꯗ ꯀꯦꯟꯒꯅꯦꯕꯀோ ꯁꯤꯁꯦ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯃꯦꯀꯥꯅꯤꯖꯝꯅꯤ ꯀꯩꯒꯤꯅꯣꯗ ꯃꯔꯥꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯨꯈꯠꯄ ꯉꯝꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯄꯤꯕ ꯉꯝꯗꯕꯅꯤꯅ 1-2 ꯈꯛꯇꯪ ꯁꯥꯠꯂꯒ ꯑꯇꯩꯁꯤ ꯃꯥ ꯀꯦꯜꯂꯛꯀꯅꯦꯕ ꯇꯣ ꯑꯩꯒꯤꯁꯦ ꯁꯤꯁꯦ ꯁꯥꯠꯇꯤ ꯁꯥꯠꯀꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯗꯩꯗ ꯁꯤ ꯀꯦꯟꯕ ꯌꯥꯎꯔꯛꯏꯁꯦ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯄꯤꯖꯩꯅꯤ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯤꯟ ꯇꯥꯕꯁꯨ ꯅꯠꯇꯦꯀꯣ ꯑꯁꯤ 1-2 ꯀꯦꯜꯂꯛꯀꯅꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯄꯣꯝꯕꯁꯦ ꯌꯥꯝ ꯍꯦꯟꯈꯤꯕꯅꯤ나 ꯃꯔꯥꯁꯤꯅ ꯃꯆꯤꯟꯖꯥꯛꯇꯨ ꯆꯨꯞꯈꯠ ꯇꯥꯔꯁꯨ ꯂꯩꯔꯤꯕ ꯑꯄꯣꯝꯕ ꯃꯌꯥꯝꯁꯤꯗ ꯐꯨꯜ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯁꯥꯠꯀꯗꯕ 10ꯃꯨꯛ ꯁꯥꯠꯂꯒꯁꯨ ꯑꯍꯦꯟꯕꯗꯨꯗꯤ ꯃꯥ ꯀꯦꯜꯂꯛꯀꯅꯦꯕ ꯑꯗꯨꯒꯤꯗꯨꯃ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭रिꯌꯦꯟ ꯀꯥꯞꯄꯤ ꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭रिꯌꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯋꯤꯠ ꯑꯦꯛꯁꯇ꯭ꯔꯦꯛ ꯀꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯀꯔꯝꯕꯅꯣꯗꯣ ꯑꯗꯨꯒ ꯃꯊꯪꯗ ꯍꯪꯉꯛꯄ ꯀꯥꯟꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯂꯩꯗꯨ ꯄꯟꯕꯤꯔꯣꯀꯣ ꯂꯩꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯗꯩꯗꯤ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝ ꯔꯦꯠꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯁ ꯃꯔꯨꯁꯦ ꯀꯃꯥꯏꯅ ꯂꯧꯒꯦ ꯁꯤꯒꯤ ꯔꯦꯠꯁꯦ ꯑꯩꯒꯤ ꯕꯤꯡꯀꯥꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ ꯕꯤꯡꯀꯥꯁꯦ ꯑꯩꯅ ꯅꯍꯥꯟ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯅ ꯃꯔꯨ ꯁꯨꯃꯥꯏꯅ ꯄꯥꯜꯂꯤꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯒꯤ ꯃꯔꯨꯗꯣ ꯑꯗꯨꯝ ꯊꯝꯕꯤꯌꯣꯕꯀꯣ ꯊꯝꯃꯒ ꯃꯥꯁꯦ ꯃꯔꯨꯗꯣ ꯌꯦꯜꯂꯣ ꯆꯪꯁꯤꯜꯂꯒ ꯃꯅꯨꯡꯗ ꯃꯔꯨ ꯑꯃꯨꯕꯗꯣ ꯂꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯂꯤꯍꯜꯂꯀꯥꯟꯗ ꯄꯣꯛꯈꯥꯏꯗ꯭ꯔꯤꯀꯥꯟꯗ ꯂꯧꯍꯧꯕꯤꯌꯣ ꯃꯥꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯂꯩꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯔꯥꯛ ꯄꯣꯛꯈꯥꯏꯔꯒ ꯄꯥꯏꯊꯣꯛꯈꯤꯗꯅ ꯑꯗꯨꯃꯥꯏꯅ ꯄꯥꯏꯊꯣꯛꯄꯅꯦ ꯑꯗꯨ ꯄꯥꯏꯊꯣꯛꯇ꯭ꯔꯤꯀꯥꯟꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯧꯕꯤꯌꯨ ꯑꯗꯩ ꯌꯥꯏꯐꯕ ꯀꯦ ꯅꯪꯅ ꯀꯠꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯞꯄꯤꯕ ꯍꯤꯗꯥꯛꯇꯣ ꯃꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯅꯆꯦꯗ ꯑꯝꯇ ꯇꯥꯛꯄꯤꯔꯣ ꯑꯩꯅ ꯀꯠꯇꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯡꯗ ꯍꯥꯞꯄꯤꯗꯣ ꯔꯨꯇꯤꯡ ꯍꯣꯔꯃꯣꯟ ꯀꯧꯕꯅꯤꯀꯣ ꯔꯨꯇꯤꯡ ꯍꯣꯔꯃꯣꯟ ꯀꯧꯕꯅꯦ ꯑꯗꯨꯗꯣ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯣꯞꯇ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯌꯥꯝꯅꯁꯨ ꯇꯥꯡꯗꯕꯅꯦ ꯂꯨꯄꯥ 150 ꯑꯗꯨꯃꯨꯛꯀꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯔꯨꯇꯤꯡ ꯍꯣꯔꯃꯣꯟ ꯀꯧꯕꯅꯦ ꯃꯔꯥ ꯆꯣꯡꯅꯕ ꯍꯣꯔꯃꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯒꯥꯏꯂꯥꯡꯒꯝ ꯀꯥꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯂꯩ ꯆꯥꯔ ꯁꯦꯝꯕꯗ ꯆꯪꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯒꯤ ꯑꯃꯨꯛꯇꯪꯗ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯂꯩ ꯆꯥꯔ ꯁꯦꯝꯕꯗ ꯆꯪꯕ ꯄꯣꯠꯁꯛ ꯁꯤꯃ ꯇꯣꯉꯥꯟꯅ ꯇꯧꯖꯔꯛꯑꯒꯦꯀꯣ ꯌꯥꯝ ꯏꯟ ꯗꯤꯇꯦꯜꯗ ꯑꯃ ꯐꯖꯅ ꯇꯧꯔꯛꯑꯒꯦ ꯑꯗꯩꯗꯤ ꯗꯦꯕꯤꯀꯥ ꯑꯍꯩꯕꯝ ꯁꯤ ꯀꯠꯇꯤꯡ ꯇꯧꯔꯒ ꯊꯥꯕ ꯂꯩꯗꯣ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯦ ꯁꯤꯁꯦ ꯑꯩꯅ ꯊꯥꯔꯤꯕ ꯀꯠꯇꯤꯡꯗꯨꯒꯤ ꯄꯣꯠꯇꯤꯡ ꯃꯤꯛꯁꯇꯣ ꯑꯗꯨꯗ ꯌꯦꯡꯒꯗꯧꯅꯤꯀꯣ ꯑꯩꯒꯤꯗꯤ ꯂꯩꯉꯣꯏꯅꯤꯗꯅꯀꯣ ꯂꯩꯉꯣꯏꯁꯦ ꯀꯠꯇꯤꯡꯗꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯏꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯃꯨꯛꯇꯪ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ
ꯇꯧꯔꯒ ꯑꯗꯨ ꯀꯪꯕꯕꯣꯛ ꯉꯥꯏꯒꯗꯧꯅꯦꯕ ꯍꯦꯟꯖꯟꯅ ꯏꯁꯤꯡ ꯆꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯗꯤ ꯂꯩꯉꯣꯏꯗ ꯊꯥꯕꯅꯤꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯨꯝꯕ ꯀꯥꯟꯅꯔꯒ ꯆꯦꯛ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯗ ꯀꯪꯉꯒꯗꯤ ꯍꯥꯏꯗꯤ ꯀꯪꯕ ꯍꯥꯏꯗꯤ ꯈꯔ ꯀꯪꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯏꯅꯤꯜꯗꯣ ꯈꯒ ꯑꯗꯨꯝ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯏꯅꯤꯜꯁꯦ ꯋꯥꯠꯍꯟꯗꯕ ꯆꯣꯠ ꯂꯥꯎꯍꯟꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗ ꯌꯦꯡꯉꯒ ꯏꯁꯤꯡ ꯆꯥꯏꯕꯤꯌꯣꯕ ꯆꯥꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯀꯨꯞꯁꯜꯂꯤꯕ ꯕꯣꯇꯜꯒꯨꯝꯕ ꯀꯨꯞꯄꯤꯁꯦ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯀꯠꯇꯤꯡꯗꯨꯅ ꯍꯧꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯏꯗꯁꯨ ꯌꯥꯕꯅꯦ ꯑꯗꯨꯅ ꯏꯅꯤꯜ ꯂꯩꯕꯕꯣꯛꯇꯤ ꯉꯥꯏꯕꯤꯌꯣ ꯏꯅꯤꯜ ꯂꯩꯇꯥꯔꯗꯤ ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯕꯤꯔꯨꯅꯨ ꯀꯠꯇꯤꯡꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯑꯝꯇ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯩꯔꯒꯗꯤ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯌꯥꯏꯐꯕ ꯅꯤꯖꯣꯇꯥ ꯐꯧꯖꯝꯅ ꯍꯪꯉꯛꯏꯁꯦ ꯌꯥꯏꯐꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯀꯔꯤ ꯍꯤꯗꯥꯛ ꯍꯥꯞꯄꯒ ꯊꯨꯅ ꯆꯥꯎꯒꯗꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯑꯣ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯝꯕꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯀꯗꯕꯁꯦ ꯂꯩ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯂꯣꯏꯅꯕ ꯈꯦꯠꯅꯕꯅꯤ나 ꯍꯥꯏꯕꯗꯤ ꯆꯣꯡꯉꯛꯇ ꯍꯧꯗ ꯉꯥꯏꯔꯤꯕ ꯄꯥꯝꯕꯤꯔꯥ ꯁꯤꯗꯂꯤꯡꯗꯩ ꯊꯥꯕ꯭ꯔꯥ ꯀꯠꯇꯤꯡꯗꯩ ꯊꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯏꯀꯣ ꯋꯤꯅꯔ ꯁꯦꯇ꯭ꯔꯤ ꯁꯤ ꯑꯩ ꯅꯍꯥꯟ ꯃꯃꯤꯡ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯀꯕꯣꯛ ꯂꯩꯗꯣ ꯀꯕꯣꯛ ꯂꯩ ꯀꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡꯕꯣꯏ ꯊꯔꯣ ꯑꯃꯨꯛꯇ ꯎꯞꯄꯤꯔꯛꯑꯣ ꯌꯦꯡꯉꯣꯁꯤ ꯂꯥꯎ ꯊꯔꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯊꯔꯣꯁꯦ ꯄꯣꯝꯖꯟꯈ꯭ꯔꯦꯅꯦ ꯎꯔꯤꯕ꯭ꯔꯥ ꯇꯧꯏꯁꯤꯕ ꯄꯣꯝꯖꯟꯈ꯭ꯔꯦꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯁꯥꯠꯂꯤꯀꯥꯟꯗ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯄꯣꯝꯕꯗꯤ ꯇꯨꯁꯤꯗꯁꯨ ꯌꯥꯝ ꯄꯣꯝꯃꯤ ꯑꯁ ꯎꯗꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯑꯒ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯁꯤꯃꯗꯤ ꯕꯕꯤꯅꯥ ꯑꯀꯣꯏꯖꯝ ꯏꯅꯝꯃ ꯍꯣꯔꯃꯣꯟ ꯃꯦꯀꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯔꯃꯣꯟꯁꯦ ꯀꯦꯃꯤꯀꯦꯜ ꯍꯣꯔꯃꯣꯟꯗꯨꯗꯤ ꯑꯩꯁꯨ ꯂꯩꯕꯅꯦ ꯑꯩꯅ ꯁꯦꯝꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯦꯂꯣꯚꯦꯔꯥꯗꯨꯗꯤ ꯑꯗꯨꯝ ꯃꯈꯣꯛꯇꯣ ꯊꯨꯗꯦꯛꯑꯒ ꯑꯗꯨꯒꯤ ꯖꯨꯏꯁꯇꯣ ꯂꯧꯕ ꯈꯛꯇꯪꯅꯤ ꯀꯩꯝꯇ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯒꯨꯅꯦꯁꯣꯔ ꯇꯈꯦꯜ ꯂꯥꯛꯄꯝ ꯀꯠꯇꯤꯡ ꯇꯧꯔꯒ ꯊꯥꯈꯤꯕꯁꯤꯡꯗꯣ ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯔꯣꯏꯗꯕ꯭ꯔꯥ ꯆꯥꯏꯒꯅꯤ ꯆꯥꯏꯕꯕꯨ ꯆꯥꯏꯒꯅꯤ ꯇꯧꯕꯇꯕꯨ ꯁꯤ ꯀꯠꯇꯤꯡꯅꯤꯀꯣ ꯑꯩꯅ ꯊꯥꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝ ꯀꯥꯟꯗ ꯁꯤ खितंग इनिल लेरीबा इनिल लेरीगैदि इसिंग सुंचाई चाइबिरुनोबा सिगी पोटसे कंगे हारसे बसी आइसु कटिंगनिको तु सि कंगा हौरेदना से तो सि कंगा होका सि कंगबने सेइसदा इसिंग चाइबा यारे चाइबा आइना कटिंग ददिको इसिंग जे सुमाइना हैबा सुnya यादेको कटिंग द कमाइना इसिंग चाइगदगे से यंतंग हाइरके स्प्रे ना पाइबिरो स्प्रेयर पारनिको दुगा यामना कुप्पा आदि याम तन्ना चाइबियोबा मखोकसे सुंगेंग लेंहनबिरुनोबा यारिगैदि मखोंसे सुंगेंग लेंहनबिगनोबा याम तन्ना सि यामनासु हाइजनबिरुनु चाइबिरुनु नत्रगना अखोइना गिलास कुंगमना तोरगा हौदबा मपासिदा हाइबिबा हाइतारे आदि थारिबा युंगिबा सि कटिंगसे सिजे सुंगेंग लेंहनबिगनोबा इसिंग चाइबा मतंदा अदेगी यारिगैसु पाइसु सुपाइसु पाइबिरुनुको हेक लेंगोबा कांदा मतोन फना चोंगसु इता कंगबदि कटिंगसे सना थोइवाइखोम लेइसे यामना फजैये पामे से सेदई सा खत लौगे यागद्रो हाइरो हायो यानी के दौ यारोइदुना अपाम बजारदो हाइबिरो एंगोंदो बुलेदे दम पीगे हाइनिको रोजी ग्रे से आंटी से दम कमेंट दम पिरकपने माइसे आइदे येंगा मागी जुबाको सुम कंगा लेरमे हाय नेक्स्ट टाइम लेबा कांददी आइना हाइबो दुमाइन थाबिरो आंटी दुगो खुइब्रा खुइदब्रा अदु येंगसे हंग अतै हंगनिंगबा लेरगाजो हंगबिरो आइना खंगगदि दुम हाइजरागे हौजु पोकिदि सी कमेंट सी खतंग माने हंगइसे हो लोरबा कुबा माइ तता स्काई जी यिंगाइ दा हौजि डिजिका तो पॉपुलर इंसेट त तोगदेना हाइरे मा सलुइ हेबा दुगिनिने छि तैसोखरा बारा तैसोखते एम तैसोखते कोइ पारे सतो त यादनिने मोइने इंसेट दि पॉपुलरली ते हेबा इंसेट पॉपुलरली था हेबा तो थारोसे याब्रि सिजरा कोइ येंगाइदा मुफम थोक्तिदा नोइने करेन नोइने मनिंग मयादा केनो मन लेंगमगनि ngसाइदि सुम केनो कांखलागा लेरगा बगलाउन चखिबा से ai सुम फमो येंगा बे मते दाइना बिदि साइना मनिंग मयादा कोइगी
masai na kangkala ga leira ga masa mathanda masai gi keno tension ha ga madu halakan da bogla na saksi go oram gone ba anta yabri adune si ko ban si da hajik lew kan da mu yare ba ko aduna keno gum pot ma thingu de gi energy ni madu oram mani khaga section la yem adun si da yabri yin yadi yare ba ko ai gi je ꯑꯩꯒꯤꯁꯤ ꯌꯥꯗꯤ ꯌꯥꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯁꯤ ꯏꯀꯣ ꯆꯠꯄꯅꯤꯅ ꯏꯀꯣ ꯂꯩꯕꯅꯤꯅ ꯏꯀꯣ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯑꯗꯨꯅ ꯇꯥꯔꯤꯕ ꯁꯥꯇ꯭ꯔꯒꯤ ꯃꯅꯥꯀꯣꯡꯗꯨꯗꯤ ꯁꯦꯒꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄꯗ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃꯗꯤ ꯇꯧꯗꯣꯔꯤ ꯏꯀꯣ ꯌꯥꯝ ꯆꯠꯂꯤꯗꯅ ꯁꯤꯁꯦ ꯑꯩ ꯅꯪꯒꯤꯗ ꯂꯣꯛꯀꯤ ꯂꯣꯛ ꯇꯣ ꯀꯤ ꯑꯃ ꯉꯪꯕ ꯌꯥꯏꯁꯦ काजने इको चत्तोइने बसिजे अदो क्लास है मपान तौबर केनो तौता नैजे अदने सिमते चेक तौगिगे अदना ngasi ब्लॉग मतान लोसनजरागी ब्लॉग पाइ मुथोगदी लाइक तौबिरमो शेयर तौबियो नो वीडियो सुबो तौबिरो सब्सक्राइब तौबिरमो को नुई चैनल बसे लेबियो सो प्लीज बी सेफ एंड बी हेल्दी बाय बाय गुड नाइट